Tharon Baptist Youth Fellowship की chahi yankai farakpagi Golden Jubilee की thouram pangthokhre SBA Tharon Baptist Church pangthokiba thouram aduda khun adudagi yum pankiba ningol sing su laktuna puna haraute yam pangthokki thouram aduga mari lenena Tharon khun gi Pastor Rep Asapau Malang Maina Haikibada Kul Asigi Youth Fellowship Asi Kumza Englishing Amaga Chamapan Humbudra Mangadagi Haudokuna Ngasi Fawada Miyamgi Seba Leptana Tautuna Lakli Amading Asigi Golden Jubilee Asigi Tanjala Uraga Lamdam Asida Tangdu Leita Bapurapo Orasanu Haina Yapal Pauzel Irake Tharon gi Han Mayam Tharon Kun Mayam Amasung Tharon Kundagina Ningol Kaya Tungan Mapamda Yumpan Kiba Mayam Basu Kaurakle Haraga Ishor Tagatuna Ekoi pangthoktuna laibani asigi Golden Jubilee asina Manipur lamdam dasu ingtha tapthaba laknabagi damakta Tharon khunnasu parthana da ningsingduna lay